इमेज पाउदम येंगिर सिंगु अहानबदा तंपुमा नारब तरामनोक सबलोनिना ngasiगी मरुबा पाउ पिजरी स्टेट असिदा हौकिबा पुंग कुनमरिदा कोविड-19 नौना पॉजिटिव ओइबा योय चामा कुमाथोय थेंगनख्रे लाइसेंस असिना मियोय तराना सिहनख्रे कोविड-19 अमसुंग मयाय का चिंजाक लाना सिनबदगी नाथो हंगनो पाउजेल पीबा मोटरसाइकिल रैली चटख्रे लोनिना पंजाब की लौमी सिंगना यूनियन होम मिनिस्टर अमित शाह ना वारी सानसी हारकिबदु याखिथे हौजिक मपुंग पाव लौबिरसी मणिपुर हौखिबा पुंग कुनमरी असिदा कोविड-19 ना मरम ओइरगा मियोय तरा लैखिद्रे जनरल पॉपुलेशन दगी मियोय चाम घुमफु सेंट्रल आर्म पुलिस फोर्स CAPF दगी पर्सनल अमा पुन्ना मियोय चाम घुमाथोय नौन कोविड-19 पॉजिटिव ओइबा थेंगनारे मियोय चाम ग मौद्रानि पान ना डिस्चार्ज तौखिदुना स्टेट असिगी अपुनबा कोविड-19 कंफर्म केस लिसिंग कुनमरी ग चमापन तरा यौरे मियोय चनी ग हुमद्राग हुमदोइना लैखिद्रे नाब फबगी मसिंगना लिसिंग कुनमाथोय चामरी ग सुबना अमने अदुगा एक्टिव केस ना मियोय लिसिंग हुम ग चनी कुंथ्राग तरुक सुना स्टेट असिगी रिकवरी रेट चादा मरफुमागा दशमिक मौद्रा माथोय द लैरी ngasi लैखिद्रब सिंग अदु नुपा मापन नुपी अमनी नुपा मापन नसे इम्फाल वेस्ट तगी मरी इम्फाल ईस्ट तगी अहोम उखुल दगी अमा कांगपुकपी दगी अमनी नुपी अमा अदुना बिष्णुपुर डिस्ट्रिक्ट तगिनी नौना पॉजिटिव ओइरबा मियोय सिंग अदु जेनिम्स तरामाथोय रिम्स तरागमापन इम्फाल ईस्ट अमदी सेनापति अहुम अहुम इम्फाल वेस्ट कुनग तरु मैपाकपी CMC थौबाल बिष्णुपुर अनि अनि लिटिल क्लिनिक SM क्रिस्टियन हॉस्पिटल स्विस हिलसाइड उखरुल कांगपुकपी अमदी फेजोल अममम राजमिति सिटी अहुम सिज हॉस्पिटल कुन ईस्टर्न डायग्नोस्टिक्स तरा तामेलुंग तरुक सोरसामबुर तराग मापन जिलबाम मरी नोने तरुक अमदे बेबना डायग्नोस्टिक्स तरामा थेंगनखी जनरल पॉपुलेशन दगी पॉजिटिव ओइरबा पुनमक अककनब ट्रैवल हिस्ट्री लेतबा लोकल गाक्तनी मखोय लोइनमक कोविड केयर फैसिलिटी फंगनबगा लोइनना लखोफम थोकपा मेडिकल प्रिकॉशनरी मेजर्सिंग लखले हाइरे कक्सिंग डिस्ट्रिक्ट टास्क फोर्स ना कक्सिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन गा खुसमनदुना मालेम पाक सन संद्रोकलिबा मिपाइनिंगाई ओइरबा लाइसेट कोविड-19 अमसुंग मयाइकाबा चिंजाक लाना सिनबदगी ngakthok haunaba पाउजेल पीबा मोटरसाइकिल रैली अमा ngasi कक्सिंग डिस्ट्रिक्ट चटख्रे कक्सिंग डिस्ट्रिक्ट की पलेलदा लैबा YVA गी सानबुंगदगी कक्सिंग डिस्ट्रिक्ट की डिप्यूटी कमिश्नर केंगु जुरिंगलाना फिराल हाइदुना लमथाखिबा गाड़ी मचागी खोंसिल अदु विक्टोरिया यंखोम MPS SP कक्सिंगना मोटरसाइकिल थौदुना लमजिंखि खोंसत अदुना पलेल कैथेल कक्सिंग लमखाई कैथेल कक्सिंग कैथेल यांगलम वागाई कैथेल लांबिदों कैथेल वाइखों कैथेल लमबदी सुनु कैथेल फाउरु चटलगा सेरो फाव चटखे खोंसत अदुगी मतंगदा केंगु जुरिंगला डिस्ट्रिक्ट कक्सिंग हाई मालेमगी मिपाइनिंगाई ओइरबा लाइसेट कोरोना वायरस कोविड-19 ना अखोइगी इमुंग मनुंगदा संद्रोक्तुना पुनसिबु मांगहनबा याबगी ओइथोकबा लैरबनी अदुमकपु अखोइना यामना कीना हिंगबा पुनसि हाइबदुसु हेनगुमसि अखोइना लाइसेट असिबु माइथिबा पीनबा मायोकनसि ngasi pangthokliba awareness asigumna awareness kaya piduna लाइसेट असिदगी करमना ngakthokani करमना हक्चांग फना थमगनी हाइबा असि इसा इसागी इमुंग मनुंग अमसुंग मियामदा वाखल निथिना तहंदुना लाइसेट असिबु माइथिबा पीदुना महौसागी पुनसि महिंग अमदा लाकनबा अखोइ खुदिंगमकना अखंग अहि सिंगना पीरिबा फेक्स मास्क उपा मी अमगा अमगा फिट तरुक्तगी तादना लापना लैनबा खुदसा तोइना अमसुंग सेंगना हामबा अमसुंग हैंड सैनिटाइजर सिनबा हाइबा पौताकसिंग असि पुन्ना इनसी हाइनसु महागना फोंदोकि ना अनाबसिना पुंसीसी लौथोकपा याबा पुंसीसी मांगहनबा याबा असि लैबनी अदुबु अखोय असिगी दंबकता हाइना याम कीना हिंबा हाइबसिगी पुंसीसी ओइहनगनुसी अखोयना असिगिसे मायोकनसी करम हाइना मायोकनगदबरा हैरगदी अखोयना सुगुंबा अवेयरनेस प्रोग्राम से लौखटलगा अखोय करम हाइना हेल्दी हैबिट्स हाउ टू स्टे सेफ हाउ टू स्टे हेल्दी हाइबगी मतंग असिदा पब्लिशिंग मुसु अवेयर ओइहनबा फैमिली बुसु फैमिली मेंबर्सिंग कना कना लोइनमकबो असिगी मेसेज सि खंगहलगा अखोयगी
सोसाइटी सी हेल्दी ओइहनबा अदुगा न्यू नॉर्मल लाइफ असिदा चंगसिनबा हाइबगी अखोइगे सिगी मतंग असिदा अखोइ लोइना होदनामिनासी हाइ District Social Welfare Office Kaksing amasung Kaksing Municipal Council ki Councillor Sandam Premita Anina khusamnaduna COVID-19 amasung all age pension ki matangda halsingi nomu yoiba awareness program among ase Kaksing District ki Kaksing Sumak Laikai Model High School paring amasung Kaksing Khunyai Laikai maning mandop ta pangthokre thorom sing aduda Arambam Kameshwar District Social Welfare Officer Kaksing na athoiba mitung Sandam Premita Council Ward number 7 Kaksing Municipal Council Thorom Mapu amasung Sukham Damenti Ward number 7 Kaksing Municipal Council akhanaba mitung oina saruk yakhi athoiba mitung oikiba District Social Welfare Officer Kaksing Arambam Kameshwar Hai Malemgi oina bipainingai oirwa laiset COVID-19 dagi ahal oirwa singna hena section na leiba mathau tai ahal singna yariba makai yumda lengdana leibinaba honagadabani yumdagi chathok yadabagi chathoklabasu mark soina upiu mi amaga fit taruktagi tadna lapna leinaba honabiu haina phongdokhi Kameshwar makha tarno haikibada sahi humpugi mathakta leiraba ahal singda lengakna all age pension peri ahal kayana all age pension asi soidanamak phangnaba kamdawna honagani haibagi matangdasu mahana wafam kya phongdokhi awareness program da saruk yaba Lakiba ahal singda Councillor Sandam Premitana mahagi maikaidagi khudol postingsu piki Sahi kudingi leptana pangtokpagum sahi asigi oinasu Thawal Municipal Council Ward number 1 gi Councillor Okram Inautombi Devina Sinduna Ward asigi manungda leiba afaba mahiroi sing amadi thedok hendoklaba singbu okpagi thoram 6 Meritorious Award Ceremony Thawal Okramda pangthokre thoromgi maruoiba saruk ama oina Councillor Inautombi gi maikaidagi ward asigi ahal oirba singda kambal sing khudol tamki disabled oirba mioi 13 da differently able certificate sing yenthokpa corsem CBSC wasem na loba exam da thoidok hendok loba mahiroi 13 ta khudol sing tamba RN culture gi artist anida khudol sing piba amadi Thawal AC gi oina COVID-19 thengnabada achauba thodang loriba Thawal kendra gi COVID-19 8 ta DC Thawalna pirakkiba appreciation certificate kusinamaga loinana People for Animals ki volunteers singda achamba khudol sing tamduna pungsu thogatki Tayamana iba lairik mangalan sida ngasi Library and Information Center Kaksing da pangthokpa thoram amuda phongkrei Tayama Charitable Trust Kaksing da senkiba lairik phongbagi thoram adu Retired Journal Education Officer Sandel Pukrambam nimaina thoram mapu oibga loinana YK College Wangjingi Associate Professor B.S. Rajkumar amadi Manipur College Imphal gi Associate Professor Pukrambam Biprashan Singna akhanaba mitung sing oina saruk yakhe thormapu amasung akhanaba mitung singna lairik phonglaba tungda thoromgi akhanaba mitung oikiba Imphal College gi Associate Professor Pukrambam Biprashan na manglan sida lairik ki samla powarol piraduna tayamana mana magi haurkiba punsi amadi hojik orgliba punsi matangda iriba lairik asigumba lairik kaya ama puthokpa ekoi tangai phadaba leiri haiki BJP Manipur Pradesh ki chief spokesperson CH Bijoyan Haikri handak chief minister amadi sarkar asina award phanglakpada Congress na waroriba karigino chief minister N Biren achoba award amaga amuk phangba targadi Congress asi layong khangdaba laina naduna hospital yawi pimda leire wafam singa si nungthil nitai pai chu thekta leba party office ta pawmising unabada Bijoyan phone khibani Bijoyan makha tarduna handak India Today na Chief Minister N Birenda award and Pirakhe award amana most improved state amadi law and order ni most improved state ki arta handokpa targadi state asi sathina sotraba adudagi improve tawre haibani masida Congress ki spokesperson Kumari Tilotamana kan react tawrlei CM de award pirakpasi Manipur gi praja khuding mapu sanman tawbani Congress asi Manipur praja singdagi tokhain tarabra award phanglakpada pun haraugadabada sidhariba sei karigino masi ki national asi Congress ki national party dasu masigi DNA yawi Congress na Modi into bangamdre aduna national leader Rahul na China ga India ga land soknarabadi India maithi dadi Modi turgani hairi masida Indian maithi bani makhoi si yaudra makhoi da mai bak nimgi artha yaudre matamamda Congress na India is India hairamba du hojingna defeat India defeat Modi haiduna leire Modi maithi ba piba India maithi ba pina honaduna leire Modi equal to India ontokre India haiba jahaz si luplabadi makhoi sulugani haiba khangjadre
BJP di Nehru amadi Indira gumna masa matanta Bharat Ratna pijab natte haina Vijayna makatana fongdokhi. Awang nokpok ki khwaidagi leader political party ama oiriba MPP asi hanagumna hinghanba ngamnanaba party asi nungsiba amade Manipur miyamna miyeng sangbiduna mateng pangnabaga loinana MPP gi pangnanaba MPP gi neutral body of central committee members singi co-convener ke Sir Chandrana appeal tarukle ngasi Manipur Press Club da pangthokpa pawgi mifamda ke Sir Chandrana hai MPP asi mamang sahi lising na sumna trampan ge appeal gi tang 35 dagi financial crisis struck to president bunabagi thabuk chatharake party asigi neutral body na ECI da party asigi phibam karino hain hangbada lising ani ga sumna tratet ki November tratet tagi MPP office bearer sing leitre haina pahum pirake haina su ke Sir Chandrana makhatana fondoke party sibu nungsijaba party gi hana party sibu yawiramba adugo party bu nungsibiriba Manipur gi miyamna amutang yeng changbiraga party se hana gumna amutang hingan bangamnaba honabiyu haiba mating nijabaga loina na sahi ohum office bearer leirakta haiba se Manipur gi tangaba adumba India gi oina su kwaidi lirba ahum subo oiriba adu north gi oigina kwaidi lirba kwaidi yana hariba regional political party se kanminabada miyam gi thawdang adu mating pang Kakshing District Police ki Falel da leiba CDO team na Falel Police Station gate mamangda nungti numit khudingi Sathabagum asset auction checking and frisking Sathabada Mio Yamadagi brown sugar ni singnaba sapon cap tramathoi fare hairi faraba polum singadu Kakshing District Swara Singya Lekai dagi housing na More ward number 5 Muslim Nagar da leiba MD Abdul Karim Sahi kulumdoi apopa MD Anamuddin Kauba Mio Amana More Rom dagi auto rickshaw amada produktuna lakpadagi phavni hairi ngasi Manipur Food Industries Corporation Limited Government of Manipur gi Vice Chairman oiriba K Sharad Kumar na Jirbam District asida miyam gi ramuk mahakna paikhat jariba thabak thoram sing paumui sing yauna koina satuna yengsin khri yengsin khosut aduda Kamraga gi Leisem Club ki sagatliba club ki building amadi gym thampham sing yengsin ki makatan magna sengkru lambi sing kunja sing yaw yengsin ki amadi kunja sing award apa sing matang da su mateng pangani haibagi thaja piba loinana apun banu pimarup ki president PH Santibala Debida lupal sing trasu khusinake kumbi gi manung da leiba club NGO amadi CSO singi apun balup ama oiriba kumbi Urban Development Committee KUDC na paring nine sathar duna lakpa sorokta paksin duna leiba Lauki Laikom Sing Singdokpagi Good Morning Kumbi gi campaign ngasi ayuk angan badagi nungthil phawda Kumbi Bazar dagina Kumbi usan makhong phawwa chathakre lawrok pantha matam asida tractor amadi truck nga labuk tagi pukhalakpa yam lab Laikom Sing lambi sorokta tahawba sing aduna Kumbi wangu gi main road asi asat awok tawba gari masa thawba miyoi singda khudong thiba thokpagi akiba ama lakpadagi KUDC na haukiba November 35 lisingna sumna kundagi hauraga nomaijing khudingi lepna paring naina satharakpa campaign amo ena sorok sengdokpagi thabak ase Good Morning Kumbi haina mingthonduna satharakpani haina KUDC gi secretary wahengbam rodki chana phongdorgle Junet Jaka Foundation na senduna lairik phaba mahiroi sing mana piduna puning thogot bagalo loinana career guidance amadi counseling gi thoram amang ase Khelakong Konjil High Madrasa da pangthokre thoram aduda irong dagi Khelakong phawda leiba kumsi sahi gi borsem amadi kosem na loba class 10 amasung 12 ki exam da mark wangna phangduna mai palak laba mahiroi singda mana piduna pungning thawat ke Junet Jaka Foundation ki director MD Nasimuddin na thoram aduda wangang bada mang hai mahi tamliba singbu mahi tamliba tamlinglabasu lairaba imungda pokluba admission toba ngamdabagi thengnariba awabasing amadi awangba thaki mahi tamba phangdabagi ningamdabasing adu hawalagliba tungi yumbaren warikadoriba mahiroi singda laheloi haiba asi foundation asigi pandamni maram asina foundation asina sahi kuningi larik phaba mahiroi singbu mana piduna puning thawatpa amadi counseling pibagi thoram asi pangtokuna laklibani haire Howzik Palmer Thakna break a Manojari.
COVID-19 मियोय अमदगी अमदा यामना लाइन संदोकनबा लाइना लाइचत अमनी लाइचत असिबु संदोरक्तनबा अमदी मंगहनखिबदा एखोय इसा इसागी चावरबा थौदांग लै लेंगांगना पीरिबा SOP इसा इसागी इमुंग मनुंग परेंग लेकाइदसु ngakna चसी परेंगदा लेकाइदा यारिबा मखै मियाम पुनबगी थबक थबमसिंग तौबिगनु COVID-19 लाइचत असिदगी ngakthoknaba vaccine पुथोक्ट्रिबनी चेक्सिनबा हाइबसिना COVID-19 लाइचत लायोंग असिदगी ngakthoknaba अमसुंग मंगहनखिनबगी ख्वाइदै फबा उपायनी निंसिंगबियु खुद सा तोयना सेंगना हामदोकपिबा मास्क सिजनबा सोशल डिस्टेंसिंग ngakpa मियाम पुनबगी थबकसिंग तौबिदबगा लोइनना अखोय खुदिंग वखल तामिनदुना COVID-19 लाइना लाइचत असिबु मंगहनखिनबा होटनमिनरसी पावमखा लौबिरसी ngasi nungthil Jirbamgi Lal Tinkle Community Hall pangthokhiba pawi mifam amada All Jirbam Hindu Jagaron Association ki President Samuel Kumar Bose na haikibada All Jirbam Hindu Jagaron Association All Jirbam Namo Sudro Parishad amadi All Jirbam Bhatni Parishad Samaj Kalyan Samiti Lal Tinkle JP na mifam ama pangthokna UPF ki matangda Jirbam da leba Hindu Bengali singi ming york ba do thigat ruba matamda aikhoi kamari leinate haina phongdokhrei mang makha tana haikibda Manipur gi tongan tongan wa lip sing da blame to budu yaning da phongdok poina ngasi aikhoina haijabani haikhi Jirbam da leba Hindu Bengali sing asi ningthongna invite tawduna aikhoi lakhibani masigi proof oiba se sang suna lei haina su mang phongdoke Assam gi Guwahati da leba hotel Kalpada ngasi phamkiba World Maitai Convention gi mifamna Guwahati da pangthokadaba Guwahati plenary session COVID-19 pandemic ki phibam gi matungina yenglaga mathang sahi 2021 gi February thada pangthokna warep lokhrei World Maitai Convention gi chairman Haigurujam Navashyamna preside tawduna pangthokiba mifam adu lokhiba warep singi manungda hauji laiba WMC gi Central Executive Committee gi anoba vice chairman oina hauji WMC Association Ngakpigani WMC Assam State Unit ki advisor oiba Dr. KN Chan bu khankrei Dr. KN Chan na puramba hangorwa advisor ki phamgi damak Moirang Them Nilamadhop bu khankrei hairi Anoba farm laws singi mayokta protest toriba Punjab ki longmi singna Union Home Minister Amit Shah na wari sanasi harakkiba adu yakidre longmi singna haikibada government na thamoi sengna wari sananaba singadabani Precondition sing thamloidabani Prime Minister Narendra Modi na mahaki pungningi wa thoramda anoba farm laws singi matangda pankiba adugi matungda longmi singna warep adu lorkhibani hairi Delhi gi ngamkhaida makhoi phamduna laikigani haina longmi singna phongdoki government na wari sananabagi damak condition thamloidabani makhoi bu jail da thamjingadra haibagi akibasu longmi singna phawre hairi adubu Delhi gi Chief Minister Arvind Kejriwal na di longmi sing adu Delhi gi guest sing haiki Protest over Lami Singna Delhi da Sangnam Honabda Haryana government thinking adu Akali Dal Chief Sukhbir Singh Badana Haryana Chief Minister ML Khattar bu Lami Singh mixatia na honai haidana maral seki Lami Singh protest adubu Haryana Chief Minister Khattar na Khalistan element Singh ni haikibani Superstar Rajnikant na electoral politics tagi lapthokna leige khali wafam adu amuk hanna khanthabinaba mahaki supporter singna hairak kharbagi matungda ningthokaba numita mahaki party Rajni Makal Mandaram gi district secretary singa unagadawri unabadu da mahak mathang sahi da pangthokadariba assembly mikhalda vote lekwadra leploidra haibagi matangda khanagani hairi haukiba thada mangna phonokhiba da mahak politics da khongdaba matam khara thengthraba yai haikibani mahaki kidney condition yengduna amadi Hojik lebak sida oiriba COVID-19 pandemic ki yengduna miyam ga toina unadanaba doctor singna mangonda pautak piba lei hairi sahi upumapan suraba superstar asina haikibada Rajni Makal Mandal party ga unaraba matungda magi political stand lauthokani haikiba leikhrbani Tamil Nadu gi khwaidagi powerful oiba politician ani J Jayalalitha amasung MK Karunanidhi gi leikhidar matungda Rajnikant na politics ta sanglakpada powerful politician ama orkani haina thajinari bane Sanabi Pauda Indian Super League ngarang sanaki ba mapan suba match ta Bangalore FC amasung Hyderabad FC goal amata sanaba ngamdana draw oikhre ngasi league asigi tara suba sanaki ba match ta Jamshedpur FC na Orissa FC bu goal ani suino da maithiba pikre league asigi trama thoi suba match ngasi numidang pung 3 ka minute kunthra tabdagi GMC Stadium Bambolim da CNN FC ga Kerala Blaster ga sanaba hokre hayeng match asigi trying to suba match FC Goa ga Northeast United ka sanargani
अरोइबदा मरोइ पाउ अहुम पिजरी स्टेट असिदा हौकिबा पुंग कुनमरीदा कोविड-19 नौना पॉजिटिव ओइबा मियोइ चामा कुमाथोइ थेंगनख्रै लाइचत असिना मियोइ तराना सिहनख्रै कोविड-19 अमसुंग मयाइ काबा चिंजाक लाना सिनबदगी नाकथोखंगनो पाउजेल पीबा मोटरसाइकिल रैली चतख्रै लोइनना पंजाब की लौमिसिंगना यूनियन होम मिनिस्टर अमित शाहना वारी सानसी हाइरकिबदु याखिद्रे नसुगिदी पाउदम संदोकजबा मतांगसु लोइजरे मियामबु अमुक हन्ना खुलुमजै।